ꯍꯧꯔꯛꯐꯝꯁꯨ ꯈꯪꯗꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ MMTU ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤ ꯑꯃ ꯏꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯃꯈꯣꯏꯒꯤꯇ ꯑꯣꯏꯕ ꯀꯨꯀꯤ ꯂꯦꯟꯗ ꯑꯃ ꯁꯦꯝꯅꯕ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯁꯣꯛ 1949ꯒꯤ ꯃꯇꯝꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯝꯕ ꯇꯥꯡꯀꯛ ꯀꯌꯥ ꯂꯩꯈꯤ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯔꯛꯐꯝꯁꯨ ꯈꯪꯗꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯈꯦꯜꯂꯝꯕꯝ ꯄꯔꯤꯖꯥꯠꯅ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯗ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕ ꯗꯤꯃꯥꯟꯗ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤꯗ ꯆꯞ ꯌꯨꯡꯅ ꯊꯥꯖꯔꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯣꯡꯐꯝ ꯌꯦꯡꯂꯒ ꯀꯨꯀꯤ ꯖꯣꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯛ 1950ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯚꯥꯔꯠ ꯃꯆꯥ ꯒꯤꯔꯤꯁꯟꯅ ꯁꯣꯛ 1950ꯗ ꯐꯣꯡꯕ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯚꯣꯂꯨꯝ 3ꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯇꯥꯡꯀꯛ ꯑꯃꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯒꯤꯔꯤꯁꯟꯒꯤ ꯂꯥꯏꯔꯤꯛꯄꯨ ꯂꯥꯟꯅ ꯁꯦꯝꯗꯣꯛꯂꯒ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯌꯦꯜꯂꯧꯃꯤ ꯑꯃꯒꯨꯝꯅ ꯂꯥꯟꯅ ꯁꯛꯇꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯀꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯅꯤ ꯍꯥꯏꯖꯕꯁꯤꯡꯅ ꯀꯨꯀꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯖꯔꯃꯟꯒꯤ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯅ ꯁꯣꯛ 1919ꯗ ꯐꯣꯡꯕ ꯃꯥꯏ ꯁꯇ꯭ꯔꯒꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯅꯍꯥ ꯀꯌꯥꯕꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯨꯅ ꯂꯥꯟ ꯍꯧꯍꯜꯂꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯍꯦꯔꯤꯇꯦꯖ ꯑꯃꯁꯨꯡ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯀꯌꯥꯕꯨ ꯀꯨꯀꯤ ꯖꯣꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯤꯡ ꯀꯌꯥ ꯅꯧꯅ ꯊꯣꯟꯖꯤꯜꯂꯤ꯫ ꯒꯤꯔꯤꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ, ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯇ꯭ꯔꯤꯄꯨꯔꯥ, ꯀꯨꯀꯤ, ꯆꯤꯟ ꯂꯣꯟ ꯉꯥꯡꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯏ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯨ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯈꯛꯇꯃꯛ ꯑꯣꯟꯊꯣꯛꯂꯒ ꯁꯦꯝꯗꯣꯛꯈꯤ꯫ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯀꯤ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯂꯝꯗ ꯈꯨꯟꯗꯥꯕꯅꯤ ꯍꯥꯏꯅ ꯎꯠꯂꯤ꯫ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯨꯀꯤꯒꯤꯗꯃꯛꯇ ꯌꯦꯛꯂꯝꯕꯅꯤ ꯍꯥꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯕꯥꯎꯟꯗꯔꯤ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛ ꯂꯩꯇꯕ ꯆꯞ ꯆꯥꯕ ꯍꯧꯔꯛꯐꯝꯁꯨ ꯈꯪꯗꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯁꯥꯎꯊ ꯏꯟꯗꯤꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯇꯥꯃꯤꯜꯁꯤꯡꯅ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯆꯠꯇꯨꯅ ꯈꯨꯟꯗꯥꯁꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯃꯤꯜꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯁꯣꯛ 1850ꯗꯒꯤꯅ ꯁꯣꯛ 2000ꯒ ꯐꯥꯎꯕꯗ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯈꯤ꯫ ꯃꯁꯤꯗ ꯇꯥꯃꯤꯜ ꯂꯥꯈ 1.5ꯗꯒꯤꯅ ꯂꯥꯈ 2 ꯐꯥꯎꯕ ꯁꯤꯈꯤ ꯑꯗꯨꯕꯨ ꯗꯤꯃꯥꯟꯗ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯒ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯂꯨꯆꯤꯡꯕ ꯂꯥꯟꯇꯦꯡꯒ"ꯅ ꯁꯣꯛ 19humphꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯍꯧꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤ ꯁꯔꯨꯛ ꯀꯌꯥ ꯑꯣꯏꯔꯝꯕ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯂꯨꯁꯥꯏ ꯍꯤꯜꯁꯄꯨ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯨꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯪꯂꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯇꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯤ꯫ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯦꯜꯂꯧꯃꯤ ꯇ꯭ꯔꯤꯄꯨꯔꯥ ꯃꯆꯥ ꯀꯌꯥ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯅ ꯃꯥꯡꯖꯧꯅꯅ ꯇꯥꯟꯊꯣꯛꯄ ꯍꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯃꯁꯨꯡ ꯉꯝꯈꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯇꯤ ꯂꯩꯔꯕ USA ꯑꯃꯗꯤ ꯆꯤꯅꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯌꯥꯎꯍꯟꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯆꯪꯁꯜꯂꯛꯄ ꯂꯥꯜꯂꯣꯡ ꯑꯃ ꯑꯣꯏꯕꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯅ ꯊꯦꯡꯅꯒꯗꯕ ꯆꯤꯡꯅꯔꯛꯄ ꯑꯃꯅꯤ ꯍꯥꯏꯅ MMTUꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫